KUMJA lising ani tarani pangi October kontra mathoida MEEYAM HUPNA SHARUK YADUNA CHATKHIBA October mass rally gi Ningshing Thouram Ngasi United Committee Manipur UCM na Shinduna Manipur Press Club ki LOKTAK hall da Pangthokhre Thouram aduda UCM gi President YK Dhiren UCM gi Consultative Members Singh Y Dilip Kumar KH Ratan Laisangbam Zadu amadi T Birzitna maruiba mithunglen sing oina saruk yakhi Thouram aduga mari leinana UCM gi President YK Dhiren na hai Manipur gi apunba amadi amatu oiba saktam adu thugainaba maikai kayadagi lakhiba safu sing adubu Manipur gi miyam na amatu oina thengnanaba CHATKHIBA khongchat October mass rally asi kawbang ngamdana lehoragani ngasisu lamdam asida divide and rule policy chathadun lakli adubu miyam gi matenga loinana United Committee Manipur na pumnamak asi thengnaduna lakpani apunba Manipur amagi wakhalon sagatpada lamdam asida lairiba yellow furup pumnamak amana amagi mateng pangnaba mathok tai India da punsindringaidagi Manipur da khundaraklaba yellow furup pumnamak amaga pukchel tinana lairami adubu India da tinkhibadagi ngasidi aikoi pumnamak machoi taba horakhibani ngasidi Myanmar romdagi changsilakpa Chin kuki narco terrorist singna manaraga lamdam asibu ching amasung tampak haina tongan ba lengak na ba aron ba lalong chatharakli lalong asi mai pak na thingnasi hairabadi aikoi yellow furup sing amato ina punsin ba matam oire Manipur gi apun ba saktam aikoi na ngakchagadabani hainasu mahakna makhata na phongtokhi aikoi mission miyam da thengnari ba indigenous people da thengnari ba lansi da India government na tasin usinadana tumina leitho kanda leira kanda aikoi mission miyam ting da adungulaba terrorist sing iduna attack to honba ngarang de su aikoi adungulaba kautruk ta adu drone attack to holakpa sigum basing asi gi mayok ta India gi lengak na madugi matakta habak lokhat pagi mohutta aikoi tumina khangsin usinadana leira kanda aikoi hongminari ba leminari ba singa sa muthanna bu honna ba sigi mayok aikoi punna lemina bagi tangai padabudu lai aduna lanasi aikoi matam chana aikoi miyam goi ba apun bas thongna adu loina nai aikoi Manipur gi damukta aikoi UCM na thengnana bagi damukta CM saduna lai UCM gidi aikoi ge oiba andam di karino har kanda aikoi punna hingmina ba amusung punna sakon mina ba haiba idea du dai aikoi Manipur miyam sile mina bani du Manipur thugaina ba any angle dagi honor ko pudi muksa Manipur miyam go loina nei koi matam supada madugi mayokta amusung madugu thengnana ba koi punna mungna CM samina du lai